Ngarang numidang amadi athengba ahingda Imphal East ki lairi kingbam laikai kairang Muslim da Imphal Turel Torban kaiba amadi Minuthong area da Turel asidagi ising patharakpana Mapham Kayada ising Emai Hengatlakpa Leptri masina maram oiraga miyamna awaba kaya thengnari hiram asida pauda mama Manipur da amuk ta oi khidriba maong da ngasi nong man ninegi mamang da ki churakhiba akan wa nong na maram oirga Imphal city yauna tongan ba singa ma sungtamwi area sida hoji ising chawrakpa maruoina turel gi turban karakpa longnam ban da gi ising pathorokpa na maram oirga miyam da kai hena miyam gi punsiron da kai hena achauba saitheng ma pirakli hariba saitheng asi beu bengal da gi haurakhiba cyclone remain ge dum ba chaitheng amani adu Manipur da hoji pawgi oina di hari ba sung no cyclone remain maram oirega misi mina thopugi pawmakti leitri hoji ki oina tongan ba Imphal city sing da leiri ba maru oiba lambi sing hoji chatpa yadabagi sing na thumjin duna biang chana ba yadabagi phibam ne leiri ba se hoji ma khoina lejari ba phibam se Mapham se Imphal gi khoya thong gi area dani hari ba Mapham se ngasai ayuk pung tara thoi phawda lambi gi lambi da leiri ba ising asi kai hena thumam da bani du bo hongji Imphal East ki manung chalna leiri ba lairing bam leikai aduga ekhoi gi hata Minuthong area sida khoi gi ising Imphal Turen gi ising moksalakpa aduga lairing bam leikai di ising kaisalak pun morong morga ising je tongan ma mai kai di ising pakhalak pun morong morga hongji maksu ising chenjel pa lep to bana lambi da chathok chasin da ka hena khudung cha da ba bayok nari hari ba tum lo ising lep na chenjel pun morong morga lambi sida makhal ke ya gari sing hoji chapa ya da bana traffic jam oibagi phibam dani leiri basi nakal amrom da Imphal East ki lairing bam leikai da kai khiba turenge turban adu di chenthak ba ising na maram oirega kabo leikai nagaram aduga tangkhul lebi ni singba tongan ba koi begi Mapham singda miyam sing hoji lokthok ba loidri hoji baksu pung kharagi mamang da NDRF SDRF Manipur police Assam rifle aduga Burkha rifle ni sing tongan ba paramilitary forcing changsen duna Mapham se mi kan bagi thabak sathakhi hari ba Mapham ati da pigli ba sahi mari rom tak ngai ba angang mari masu hari ba nagarang bi area dagi kanbangam khin loina na mioi kunthra gi mathakta kanbangam khre loina na hayang gi area da su turban kairakpa duga kairang gi area da su kairakpa na maram morga haingang gi chaurba lokon kaya jum kaya hoji thumjin mana mioi kya lefam leitab dagi hoji tongan Mapham singda relief camp hangtungna duna leiri duga mioi kharana atong Mapham sing thiraga makhoi gi safaga da mong da leiri batok karamna hari ba sung cyclone remain se lakani haibagi paw se mangjong na panglabasu Manipur lega ki mai kai dagi chapchana thabak lakhol dabra haibagi pen da wafam kaya miyamna phongtona ragli loina na makhata na chungloba thongdok chi thoktra ba phibam soklaba longram pal sing aduga turen turban sing chenjam bagi tangai phadaba amadi leiri nga ki oipa thabak tauraga hariba sunglo khudung thiba sing adigi kanbangam loi haibasini maramuduna Manipur lega na asumlaba mausa gi oiba khusem le pirakpa yamna sathiraba khudung thiba khudung chadaba thongdok sing sidigi kannabagi damak yamna matam chana athupa matamda tabam thokpa lakhobam thokpa thabak sing lakhotpagi tangai phadaba amar leiri camera person tatona mara pungul loina na pogdam jariba RC mangaksa Impact News khoya thong